Oza Lounaba Recruitment Leppu Haukiba Kumza 2021 gi August Taraga Marida Pangthokiba Graduate Teacher gi Result Haidoktringaida Education S Department na nauna Oza Lounaba Recruitment Pangthokani haina tawriba ase Lepi haina All Manipur Graduate Teachers Appearing Candidate 2021 gi Maikaitigi Phongdorokle Chekonda Laiva Youth Club ta Paumi Singa Unabada Yumnam Premanandana Hiramsigi Matangda Laingak amasung mari lainaba loisangda Memorandum ama pisinanaba sem sare haiki Board na lauba TET 2019 results singna duna case file tawnanaba warep lawkre Board of Secondary Education bosem na lauba Teachers Eligibility Test TET 2019 ge results sa libat hasigi taraga marida lawthokibada Paper 1 da miyoy lising mga ga chaniga mga amasung Paper 2 da miyoy lising mga chamnga Marfuga mga cancel tawrokibagi matangda exam asibu thakiba miyoy kayana yaningdaba phongdok narakle Marilay na ba authority da hangluba matamda su exam adu appear tawnanaba hakiba National Institute of Open School NIOS na lauba DLED certificate sana davana TET dagi cancel tawrokpani hairakpada penadraba miyoy kayana ngarang minuthong hatamayay laikai community hall da miphamama pangthokuna All Manipur NIOS DLED pass out Teachers Kauba Association ama sembaga loinana warep kaya lawkre ngarang miyoy kaya na saruk yaduna pangthokiba mifam aduna lawkibo warep sing adude DLED certificate chana roi hairakpage matangda case ama file tauba NIOS DLED certificate sisinaduna TET exam thakiba miyoy sing cancel tawrokhiba adu amuga na yengsindrabade case lawkhatpa legal gi oiba khuthangda hairiba certificate adu chana hananaba thabak paikhatpa TET exam 2019 result amugan na yangsilan ba NIOS DLED ke certificate paiduna TET exam 2019 thakiba sing result adugi manung chalhan ba asigumba thausil sing ase paikhalaktrabade makata ba TET exam pangthokpagi process tawhanda ba anauba pangthokadoriba TET examination amasung primary teachers recruitment process thingjin ba NIOS DLED certificate hanagum chanahan ba Result aduda NIOS ki certificate paidune exam thakiba candidate sing cancel tawhandaba NIOS tage DLED certificate adu regular DLED certificate ka chap manana treat tawhanba haibana chingba yaure October 13 dage awang nongpokta kanba nong suragane IM day Bay of Bengal da sitrang nonglay sit semgalakpa amasung West Bengal tamna humzilakpa na maram oiraga October 13 dage awang nongpok lamdamda akan ba nong suragani haina Indian Meteorological Department IMD na phongdorokle Guwahati da based ba regional meteorological center gi matungina Andaman Samudra amasung South Andaman Samudra da pressure ka hena hanthakre Bay of Bengal gi nongsuk thangba sarukta changsilakpa loina na high riba mafam sing asida akan ba nong sugane thangja numit ki ayuk phawbada samudra gi mafam aduda depression thokpa ure awang nongsuk thangba maikay romda nonglay nungsit adu changsilakpa na maram oidaga nong maijing numit ke ayukta de Bay of Bengal da hena sathiba depression thokpa hokre adugumba nonglay nungsit adu awang pang nakakhalagtuna nonglay nungsit ama semgalakre ningthawkaba numit phawbada Bay of Bengal ke mayay sabukta yawrugane makhata na awang amasung awang nongpoklomda Bangladesh ke samudra khongbal amadi tinko na ithat ki marakta changsilakle Tripura yawna awang nongpoki state sing da akan banong sugadauriba si yenglaga state laingang na section thawrang sing lawkhat kadabanay District Disaster Management Authority na nonglay nungsit adubo tingnan na bagi damang mangjaw na section thawrang lawkhat hawgadabanay Nagaland, Manipur, Mizoram amasung Tripura ki mapam kayada ningthawkaba numitagi hawna akan banong suganay makata na yumsa kaysa numitade hen akan banong sugani haire asigumba phiba masi yenglaga state laingak na Mangjong na section thawrang paikhat na ba Regional Meteorological Center na section wa phongdorakre Bangladeshi amagi sasinaba Aadhaar card sabada senaba ma police na fagat kre Lilong police station ki timma na thasi ki taraga mapanda Lilong ukuda laiba Yotek thangtek yonba dukan amadage fagat kiba Bangladeshi national amagi sasinaba Aadhaar card sem sabada senaba miyoy ama ngarang Lilong police station ki timma na fagat kre Bangladeshi national amagi sasinaba Aadhaar card sarambagi police na fagat khraba miyoy adugi mameng MD Hafiz Salatur sahi kungataruk apokpa Serajuddin Kauwe Imphal iski mayang Imphal Konuma hiyang khongdage ne
Hꯧjikna Lilong Kaithel da Lairaga MS Mercy Travel Agency haina mingthonba Aadhaar Card Sapham Dukan ama hanglaga leibane. Maki agency gi station ID na 73030 ne. Aroibada tabiriba pumnamakpu thagatjare.